ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯦꯜꯂꯤ ꯒꯦꯠꯇ ꯂꯥꯛꯄꯗꯣ ꯌꯧꯔꯦ ꯗꯦꯜꯂꯤ ꯒꯦꯠ ꯃꯅꯥꯛꯇꯗꯤ ꯌꯧꯗ꯭ꯔꯤ ꯆꯪꯉꯛꯑꯦ ꯂꯝꯕꯤꯗ ꯃꯤ ꯌꯥꯝ ꯆꯤꯟꯗꯦ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥ ꯆꯠꯂ ꯂꯩꯔꯦ Say hi. Fountain lay to water fountain ada. ꯍꯧꯖꯤꯛꯁꯦ ꯗꯦꯜꯂꯤꯁꯦ ꯌꯥꯝ ꯁꯥꯕ ꯑꯣꯏꯗ꯭ꯔꯕꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔ ꯃꯇꯥꯡꯅꯦ ꯌꯥꯝꯁꯨ ꯏꯪꯗꯕ ꯌꯥꯝꯁꯨ ꯁꯥꯗꯕ ꯌꯥꯝ ꯁꯥꯕ ꯃꯇꯝꯗꯗꯤ ꯆꯠꯄ ꯉꯝꯃꯣꯏ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯅꯨꯡꯁꯥꯅꯒ ꯌꯩꯁꯜꯂꯛꯄꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗꯤ ꯌꯥꯝ ꯁꯥꯕꯁꯨ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯌꯥꯝ ꯏꯪꯕꯁꯨ ꯅꯠꯇꯔꯦ हाँ इलेक्ट्रिशियन काम करता है चलो बच्चे हम आया ऐसा ꯁꯤꯗ ꯎꯆꯦꯛ ꯃꯣꯏꯒꯤ ꯁ꯭ꯀ꯭ꯋꯥꯔꯦꯜ ꯃꯆꯥ ꯌꯥꯝ ꯂꯩꯌꯦ ꯁꯤ ꯈꯨꯠꯂꯩ ꯑꯃ ꯑꯗꯣ ꯃꯐꯝꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯃꯌꯥꯝꯁꯤꯅ ꯐꯝꯐꯝ ꯂꯥꯛꯐꯝꯒ ꯑꯝꯇ ꯈꯪꯗꯦ ꯅꯥꯄꯤ ꯃꯔꯛꯇ ꯀꯥꯈꯠꯂꯦ ꯉꯥꯡꯗꯣꯏꯒꯦ ꯆꯩꯗꯣꯏꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯁꯨ ꯁꯨꯝ ꯂꯩꯗꯅꯀꯣ ꯑꯗꯨ ꯁꯤ ꯁꯣꯝꯒꯤ ꯁꯥꯏꯠꯁꯤꯅ ꯆꯤꯜꯗ꯭ꯔꯦꯟ ꯄꯥर्क ꯂꯩꯕꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯩꯈꯣꯏꯅ ꯆꯠꯄꯁꯤꯗ ꯕꯥꯏꯗꯨꯖꯁꯨ ꯇꯥꯏꯌꯦꯕ ꯕꯥꯏꯗꯨꯖꯁꯤꯗ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯈꯪꯗꯦ ꯀꯣꯏꯕ ꯑꯣꯏꯅ ꯂꯥꯛꯅꯕꯖꯥꯠꯅꯤ ꯃꯌꯥꯝꯁꯦ ꯃꯩ ꯊꯥꯟꯕ ꯉꯥꯏꯕꯅꯦ ꯃꯝꯖꯜꯂꯛꯄ ꯑꯗꯣ ꯃꯝꯖꯜꯂꯛꯄ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯁꯤꯗꯗꯤ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗ ꯃꯝꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯏꯆꯥꯅꯨꯄꯥ ꯑꯩꯈꯣꯏꯒ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ
이거 시제. 어떤 기다. 이제 뭐야 뭐도 Select City Walk ta amok ichanupagi kumai machai minaraga na si video se tensinjarage mayam aigi video se like share subscribe to biba kaugano mayam support to biu support to biba mayam busu thank you Come.